अहानबदे यamna maruiba paw ama pandamdagi lokuchege SI on khomang haukip na mitei phurupta onsin duna nongmai kapi haibagi khudam leite chief minister Manipur thokli irang manung mamang sahi September tarak humde thokiba nongmai kap na bagi thodok ama dalai kidraba Manipuri police ke SI on khomang haukip na mitei phurupta onsin duna nongmai kapi haibagi khudam changdam leite haiba chief minister N Biren na phongdokre Manipuri Legislative Assembly gi ngasi sathariba mifam gi wahang pohung gi matamda sugnu AC gi MLA ke Ranjit na start question amaga mari lena na hanglakpa supplementary question amagi paukhumda chief minister N Biren na phongdoki bani MOK Ranjit na mahaki wahang hangladuna mitei miyam da nongmai kapsilak pada sene haiba miyam na hangnariba amadi pauche sing da thodok adugi matang da pak sanna yaukroba mi adu case pan bagi mote ex grace prem liba maram karinu haina house ki khutang da chief minister gi pukning singsin ki madugi paukhum oina house ki lusing ba chief minister N Biren na laikhidraba Manipuri police te SI oibo on khomang haukip na mitei on sinduna nongmai kapi haiba gi praman phangde police personnel ama mathau toring ite laikide haiba gi report asida ex grace pibani thodok adugi matang da su thigatli haina thamki chief minister na mahaki paukhum adugi mathakta sugnu SI gi MLA ke Ranjit mamang sahi gi me mari the peace committee sem lubadagi sugnu loikhibani haiba wafam phawo phongdoki wafam aduda react tawraduna MLA ke Ranjit na pungkhai amagi khannaba yanaba ayaba pibiu haiki MLA asina peace committee sem badagi sugnu loibani haiba wafam adu handokadabani haikibaga loinana Manipuri gi mifam kayada akan ba irang tawrabasu sugnu da peace committee sem badagi numit kunga marini karigumba mapan amata thoktana leirakibani matam adu da lengakta security pibina ba haijarubada pibi rakhidabani haina house ta thamkibaga loinana pendaba phongtokhi aduga mathangi update asana FIR nipan register tawre ani na CBI da sinakre chief minister Surasanpur gi DC amadi SP gi office mai thaduna amang ata kaya thokhan kiba thodok ka mari lenan FIR nipan register tawre aduga ani na CBI da sinakre thodok adu da senaba mioi kun masakhang le haina chief minister Biren house to phongdokre wafam asi opposition MLA ke megasan ran thangalaki ba calling attention gi pokum oina chief minister na house to phongdoki bani house ki leader asina makha taraduna thodok sing aduga mari lenan na laukhat liba FIR nipan gi manung de FIR ani amadi thodok adu da kulai paiba militant sing yaure haibagi footage sing phangbadagi hena kupna thijanna ba CBI da sinaki bani Surasanpur gi thodok adu da land record na singba record amata mangkiba leite state asigi mafam khudingmak ki land record yauna darkar leiba record khudingmak digitalize tawduna safagada mafam da section na thamli haiki Surasanpur gi thodok adu state police ta leiba police personnel ama khulai paiba militant singa leiminabagi photo ubadagi suspend tawkhibani haiba wafam house ta makata na thamladuna SP na tawriba thabuk adu mahaki tawphom thokpa duty ni thodok adu ga mari leina haurakhiba irang adu police amasung security force ki maikadigi kair hanna warning tawrabasu hanba leitabadagi irang adu namthanaba honaba tami ani siki security personnel khara yauna punna miyo yankai rom asoka pannangki haina phungdoki aduga mathangi update asana Congress MLA sing house tagi mapan thokre kangla warip thabuk oina onthokna baga mari leina assembly da puthokna ba haijabada speaker na ayaba pirakta badagi mapan thorakpani ibobi taragni thoi suba Manipuri Legislative Assembly gi manga suba session gi ngasi humni sanma numit ki nungthin gi session da opposition Congress ki maike gi pukhalakpa private resolution singkhanna na ba agenda hapte haiba gi bahuda pen da opposition Congress ki MLA house da gi mapan thokre opposition MLA ke Ranjit opposition gi maike gi thangat ki ba private member resolution ngasi gi khanna na ba agenda gi list gi hablak da ba house da pen da phongdok la duna mahak nai assembly mifam gi satna bi am oina sitting manung irai numit khuding gi private resolution move to bugi satna bi lei February kun gani pan da gi horakpa session asida sirai numit oibana private resolution singkhan nagadabani adu laibak thibadi Congress ki maike digi pukhat chakhiba private resolution sing ngasi gi agenda na hablak taba asi kari ginu haibu wafam thamki mahakna makha taraduna hai Manipur thokli berang asi ga mari lenena amadi lamdem asi amuk hanna mahusa gi punsida hanjilakna baga mari leina wafam singkhan na private member resolution sing speaker na mangchong na submit tawki adu masi kari gi speaker na admit tawidaba no haibu wafam sutamki MLA ke Ranjit ki wafam adu saugatla duna MLA ke Megasan ran su Congress ki maike digi pukhat khiba private resolution sing agenda hablak taba karigino haiba wafam house to thambaga loina house ki leader su oiriba chief minister N Biren ga awaya khumtawna ki tungda pen rabo opposition Congress MLA sing house to gi mapanda thoki baga loina makhata na mi famatu da saru gya kidre amarom da Congress ke MLA sing na mapanda thorakla ba matung da assembly mamang da paumi sing una ba amada CLP gi leader Okram Ibobina hai senglaba kanglagi laifam lenda Union Minister of State RK Ranjan yaunu mitei MLA minister sing na lauki bo wari badu thabu oina onthok pangam na ba sifam ki assembly mi fam da private member resolution lahung na ba gi damak puthok pina ba haijabada speaker na ayaba pirak tabadagi opposition ki MLA sing mi fam manung da work
आउट तौखिबनी रीएफॉर्म तौखिबा मणिपुर एनआरसी चनहनबगी वरेप अदु ऑपोजिशन की एमएलए सिंगसु सौगली ऑपोजिशन की एमएलए मंगा यावना पांगथोखिबा पाउगी मिफम अमदा इबोबिना मखातान हाई जनवरी 19 दा कंगलादा लौखिबा वरेप सिंग अदु कांग्रेस पार्टी ने यामना लुमना लवी वरेप सिंग अदु थबक ओइन ओंथोकपा ngamnaba सेंटर दा तक्सिनबा मथौ ताबदगी ऑपोजिशन की एमएलए सिंग न वफम असिंग असि खन्ननबा यानबा हाउस पुथोकनबा स्पीकर दा सेरुन पिसिन की अदु बुंगासी करिगुम्बा मरम अमत पीदना हाउस की मेंबर सिंग न राइट मतपगी मोंग वफम अदु खन्न बगी अयाबा पिरक्तबदगी खुंजिंग संसिनखिबनी हाई अदुगा मथंगी अपडेट असना 2023 की अगस्त मंगा द लौखिबा एनआरसी चननबो वरेप असेंबली दा मुख हन रीएफॉर्म तौखरे एनआरसी चनहनबा एफएमआर लौथोकपा अमदि गमखै संबल खारबदि पॉलिटिक्स तगी पोथारबसु यारे मियाम अमदि लेबा कंट्री फबु फम थदोक लोय बिरेन तारागनि थोय सुबा मणिपुरी लेजिस्लेटिव असेंबली की मंगा सुबा सेशन की ngasi humni sanba mifam na मणिपुरी प्रोविजन नंबर 1 बिल 2024 अमसुंग मणिपुरी Appropriation number 2 Bill 2024 passed तौखिबगा लोइना National Register of Citizen Government की resolution ओइना अमुक हन reaffirm तौदुना सेंटर दा अमुक हन थाना हाउस न वरेप लौख्रे ngasi फम की असेंबली फम दा फुंगियर एसी की एमएलए लेसियो काइसिंग मणिपुर एनआरसी चनहनबा पुखलकपा प्राइवेट मेंबर resolution number 5 पो हाउस की मेंबर सिंग सौगतपगा लोइना हाउस की लीडर्स ओइरिबा चीफ मिनिस्टर एन बिरेन गवर्नमेंट resolution ऑनथोक्तुना हौखिबा कुमजा 2022 की अगस्त मंगा दा मणिपुरी लेजिस्लेटिव असेंबली न लौखिबा एनआरसी चनहनबा सेंटर तक्सिन बाहाइबा वरेप अदुबु रीएफॉर्म तौबा हाइना यानकी सीएमएन बिरेन हाई एनआरसी कुमजा 2022 की अगस्त मंगा दा फमखिबा मिफम resolution ओइना लौदुना सेंटर दा थाकी मदुगी पौखुम कुमजा 2023 की फेब्रुआरी तरुक हलकी पौखुम अदुदा एनआरसी असि सेंटर की ओइना नेशनल लेवल दा चनहनबगी थौरांगदी लेत्री अदुबु मणिपुर की ओइना दि खन्नगे हाइना पौखुम पिरकपा लेख्रे एनआरसी मपुंग फाना स्टेट असिदा चनहनबा असि तंगाई फदे मरम अदुनि स्टेट असिदा मपुंग फाना एनआरसी चनहनबा थबुक पाइखनबा अमतो ओइना थबुक तोमिनसी हाइना हाउस की मेंबर सिंग की पुकनिंग सिंसिनखी लोइना मणिपुर एनआरसी चनहनदुना फ्री मूवमेंट रेजिम एफएमआर लौथुक तुनंगम खै समगल खारबदी पॉलिटिक्स तगी पथारबसु यारे मियाम अमदि लेबा कंट्री फबु फम थदुक लोइ हाइना हाउस त पोंगदोकी महाकना मखाताना हाई मितोप जंगसिलगलिबा असि थिंगद्रिबा फावबा येलहोमी सिंग सोइदना लुपखिगनी रिपोर्ट की मतुंग इन हौखिबा सही खरद अनौबा खुल लिसिंग अमगा सद्रुक यांखैगा तारेत थोरकली मसिगी मनुंग दा सुरासानपुर दा खुल चांगमागा हुंफु संदेन दा सनीगा मौद्राका तारुक कंपोकपिदा चांगमागा यांखैगा निथोय अमदि तेंगनोपोल दा सनीगा मरफुग निपान के अनौबा खुल सिंग थोरकली मसिदा नतना वोटर लिस्ट सु मिसिंग का हेन हिंगलगली तंपाकता लेरिबा पिखरबा लांगोल दा फावबा पार्ट लेन 1015 रोम लेरमली मिजोराम दा कुमजा लिसिंग समापन यांखै के मथोइना बेसियार ओइदुना मितोप सिंगना लम लैबदा थिंगबदी कनानासु कमुनेन ओइना लौना दे अदुबु अखैगी येलहौमी कंजना ना होनबदी अखै मसेल मरक्ता सिंग थनदुना लैबदगी ngasi pibam asi yona putharibani maram asina anauba sangsilakliba mitop sing asi thingdrabadi yelhong mikaramna kangani mahakna makhatan high state asida mitop sangsilak pa asi miteng sangduna population commission chemba yauna tongan ba thabak thorom kaya lengakna bakhali mitop sangsilak pana lamdam asigi senbit loan khaktana tana hiram kaya da suksilakli kumza 2007 digina 2017 fawda lamdam asigi forest की लम स्क्वायर किलोमीटर समरी हुमद्राग मंगा रोम मंगसिलगली मरम असना सेक्शन थौरंग सुन पैखत पाइबसि मथौ ताई लेबाक असिगी पीएम अमदी यूनियन होम मिनिस्टर की मीडियम मखादा म्यांमार गताई नबंग ngमखै सरुक त संबल खाबा लेरे मसिदना तना ngमखै सरुक असिगी किलोमीटर अमा सोफिस्टिकेटेड ओइबा मोंग द संबल खाबगी थबुक पैखत पाहुरे किलोमीटर कुन अमगी सु सर्विस थबा लेरे लोइनना बॉर्डर ngak सेंदुना लागलिबा असम राइफल सु सिंदोकना सेंटर तकनबा लेरे मणिपुरी अमदी मियाम कंट्री फावबा लेंगा कसी थादुक लोइ तुंगी मिरोल की दमकता एफएम लौथोक्तुना ngमखै संबल खादुना एनआरसी चनहलबदी पॉलिटिक्स तगी पथारबसु यारे हाइना चीफ मिनिस्टर न मखाताना हाउस तो पुंगदोकी मिफम अदुदा लेसियो कैसिंग हाई मणिपुर आइन की वांगमदा संगलप मितोप सिंग मिसिंग का हेन हेंगलकपना मणिपुर लेरिबा येलहौं मिसिंग हिरम खुदिमक्ता साउना सैथिंग फंगली ओइरिबा फिबम सिंग द मणिपुर एनआरसी चनहनबा हाइबसी यामना मरु ओइ ममांगै दे मतम साना मितोप खंदोकलमलबदी ngasi अखोइना थेंगनरिबा अवाबसे थेंगनदबसु याई अमरमदा बॉर्डर फेंसिंग खाद्रबदी मितोप हेन संगसिलक्तुना अखोइदा साउना सैथिंग पिरकनी मरम असिन अखोइना मितोप खंदोकपगा लोइना मितोप संगलकपा थिंगनबा बॉर्डर फेंसिंग खाबसु मथौ ओहेंसी लेसियो कैसिंग की प्राइवेट रिजोल्यूशन अदु मिनिस्टर अवांगबम न्यूमाई कैराव केंद्र की एमएलए रामेश्वर खेत्रीगांव केंद्र की एमएलए नूरुल हसन वंजिंग केन तेंथा की एमएलए पी ब्रोजन मोइरांग केंद्र की एमएलए टीएस संतीना सिंह बा सौगतखी
aduga mathang ki update asna assembly na kuki la lahu basing su makha tana satna dana ba lau khibu warep kuki MLA sing na kan mamong de condemn torokli Manipuri Legislative Assembly ki manga soba session ki ngarang nini sen banumita kuki la lahu basing na kalahung gi marakta satna riba suspension of operation su makha tana satna dana ba house to lau khibu warep adu kuki MLA terana kan mamong de condemn to baga loina na isu wasi ki matang de Union Home Minister na sum bukong thang ama lokut na ba appeal torokli kuki MLA sing how kholet kipgen let pau how kip MLA khaute nemsa kipgen Ngurusalung sanate Paulin haukib Jinlun thang lejamang haukib Kimnio haukib hangsing amasung bungjanging balte na pun na sign tawduna thadurok pasirol amada Kuki National Organization amasung United Front ga satna ribanakal ahumgi su makhatana sa thadana ba assembly mi famna lau khibu warep adu community amagi mathakta atamna na sa thaba amadi nakal namati gi oiba warep oibani yabang amloi haidi Kuki lal horup sing center amasung state lenga ka hanbu oin nakal ahumgi marakta kumja 2008 tasu agreement sign tawnu tuni yamna mayek sengba ground rule amagi makhada matam matam gi sangduktuna lakpani ground rule gi saruk amoina central agency state government gi agency amasung KNO amasung UPF ki mihut sing yawbo join monitoring group ama semdano ground rule ka hendana be yeng silibani maramasina kuki zo MLA sing me kedigi hygienic badi sing lem laba house na su makhata na sana dana lauki bo warep tu mathakta Pali joint monitoring group ki observation na trang karam ba report ki yumpham oire lauki bo warep no su agreement ki ground rule sing thugaire na trang ngak na satli haibegi wafam joint monitoring group khaktana lep kadabani adubu akak na ba community ama bunung sidabana tragani yeng thibada yumpham oire ga sigumbo warep ama hektar lawwa Tarai ne laude haili kumja 2008 nakal ahumgi marakta susat nakhibadagi state asida shanti gi punsida hanjilakibadagi agreement asibu thagat nakibani amadi state asigi mafam sing maru oina sing gi district sing dam hausa gi punsida ingna sikna leibangam lakibani amadi hingsa gi tawdok sing tapna hantharakibani amadi state asida pan kibalengak singna matam gi matung ina su gi matam sangdok tuna lakibani haili nakal amarom da hanakta lal hulub amagi group amagi state lengak to peace accord sign tawno roba matung da telaba matam asida manipur da hojik thokliba kanglup ki irang asida hairiba lal hulub asina tawriba tabuk sing mipum khudimuk na khangnari amadi unari phibam asi yenglaga peace accord adusu handukna warip lofam thogi maram asina assembly da lawkibo warip adu KNO amasung UPF pu mingsat thian batana tana kuki zomi mar community singi matak sa tharak pa campaign ki saruk amani haina lawgani hairi amarom da Manipuri Legislative Assembly na lawkibo warip as the Union Home Ministry na su kuki zomi mar community ki matak sa tharak liba campaign asi kopna yingsin baga loina na yamna sumba misang mikhai naidaba khongthang ama lokhat kadabani haina su cherul asina appeal tawrakli aduga mathang update asana bom amadi nongmai kaptharakre Imphal East District ki Yengampupi Police Station na konba thamna pokpi sana sabi amadi santi kongbal da kuki kulai paibani singnaba sing ngarang numdang amu hanna nongmai amadi bom kaptharakre attack torokpadagi miti khulngak pa amadi security force na khut hanbadagi nakal ani gi marakta chauna khut thoknaki thodok tokhamdagi phangba pawgi matung ina ngarang numidang pung rom taba matam da han buena kuki kulai paibani singnaba singna sana sabi tamna nongmai round khara kapsilak pa horaki loina numdang mapan rom taba dagi kuki kulai paibani singnaba singna attack adu hena kansilak tuna thamna pokpi amadi yengang pokpi santi khongbal da leiba mitei singi yum sing tamna bom amadi nongmai round kaya kap tharaki khudakta mafam adu da leiba khulngak pa amadi police ki maike digi handuna kuthok naba hauki adubu attack adu hena kansilak padagi tampak ki tongan ba district sing dagi khangatlaba commando civil police MR amadi ARB gi ahen team amalaki Manipuri police tagi nauna pirakhiba BP gari yauna sangsilakiba ahen ba security team aduna nongmai kap tharakli ba kuki खुदलाई पाइबनी सिंगनेबा सिंग अदुना लेरिबा एरिया रोम दा संगसिन दुना मखाता ना अकन बुमोंग द खुद हनखी खुद हनबा अदुना मरम ओइरगा हिंग नोंगै मतुंग ददि कुकी खुलाई पाइबनी सिंगनेबा सिंगी माइके दिगी नोंगमै का पत तपना लेबकी अदुबु मरक मरक त नोंगमै का पगी मखोल मफम अदुगी मियाम ला तानकी